नुमित निनीमुक लैरबगी तुंगददी अइसु हक्सांग खरा नुंगाइरकपदगी थाजखोइगी लैरक्ता लैबा अइगी मरुप अदुदा पाउ थादुना थाजगा अइगा अमुक्तंग उननबा होनरे। थाजगा अइगा इनेगी होटल दा उनरे। थोकिबा थौदोकसिंग पुम्नमक अइना थाजदा तमलमी। थाजना पाखतचबगा लोइनना नुमिल हेक ताख्रबदी मखोइगी लैरकदो फत्तबा लाइसिंगी सानफम ओय अदुना कना अमत लैरक अदुदा चंगनरक्ते। लैरक अदुदा लैरिबा मिसिंगसु नुमितपु ताख्रबदी कया मपान थोंगनदे अदुना तामसा अमुहन लैरक अदुदा नुमितपु ताख्रबदी लाक्पीगनु हाइना कन्न हाइरक्लमी। अइना थाजा नंग अइगी पंथुंग नतना अइबु लैरक अदुदा चंगलकनो हाइबसे नंग हाइगनु। अइखोइनीगी पंथुंग अदो यौननबगिदमक अइ नंगिदमकता सब युंगना लेप्लबनी। ngasiमुक नत्रगसु हयेंगमक ओइरबसु याय अइ नंगिदमकता पुम्नमक कथोक्लबनी नंग अइखोइदे चलसि। थाजना तमसा अदुमदंगदी हाइबिगनु अइ हौजिक मतम खरदंगदी युमदा लैजकिगे। अदुगिसु मथक्ता तामसा अखोइगी इमाना अइबु ममौ ओइनिंगदे पुम्नमक अदुना मरम ओइरगा हयेंग तुंगदा इमुंग अनिगी मरक्ता अफफत्ता कया थोरकपसु याय। अइना थाजा नंग मदुगिदमक्ता कईमता खल्लुगनु पुम्नमक अइना मायोक्नगनी। इमाबुसु अइना मखोंग पाइदुना हाइजगनी अइना हाइरिबा पुम्नमक असे नंग याबियु तक्सिल्लमी। थाजदो खनफम खंगदना फुंबंगनरदुना तुमिन्ना लैख्रे। अइना थाजा अइना अरोइबो ओइना नंगोंदा हाइरिबसिनी हयेंग असे नुमितसु फै नंग हयेंग असे सोइदना नुंथिलदा थोरकदबनी। अइगी इमादा अमदी अइगी मरुप मपांग कयादा नंगबु चेलगनी हाइबसे अइ सोइदना खंगहल्लगनी। अदुगा इमानसु नंगबु याद्रिबदो याननबा अइना कन्ना हाइजगनी पुम्नमगसे अइना मायोक्नगनी नंग कईमता वारुगनु। करिगुंबा हयेंग नंगना थोरक्त्रबदी अइ पुंसी चुप्पा नंगबु वारुगनी। अदुता नतना अइना नंगना चंगहन्निंग्द्रिबा नखोइगी लैरक असिदा अथेंगबदा नंगिदमक लैरक असिदा चंगलक्तुना नंगी थोंगालदा तोइना फमलनी। मदुदा अइना करिगुंबा खुदोंथीबा नंगख्रबदी मदुगी पाप खुदिंगमक नंगना पुगदबनी। वफम खरसे हाइरमलगा अइहाक लाक्ले। अइना इमादा थाजबु युमसिदा सोइदना मौओइना पुसलक्लगनी हाइबसे इमादा खंगहल्लसिरा हाइना खनखी। अदुबु थौदोक असे थोक्लबा मतुंगदा इमागी पुंगनिंग होंगलक्पसु याय अइना हाइजरबदी अफबा माइकैरोमदा लाक्पसु याय। अदुना थौदोक असे थोक्त्रिबा फावबदी अइ इमादा हाइदोक्लरोय खंदुना अइ इमादा हाइद्रे। मथंगी नुमित्ता अइ थाजबु लौबा चल्ले। हाइनखिबा नुंथिल अदुदा थाजा महक्की ममानबी अमगा पुन्ना थोंगमिनरक्खी। अइसु अइगी इमानबा अदुगा लोइनना अइखोइ मरी ऑक्टोर अमदा खुनौदा लैबा अइगी इमानबा अमगी युमदा पुन्ना चट्ले। मफम अदो यौरबा मतुंगदा अइगा थाजगा अइगी मरुप अदु खोइदा लैहौरे। अदुगा मरुप अदुगा थाजगी ममानबी अदुगदी ऑक्टोर अदुदा अमुक हन्ना हनख्रे। वफम असे अतोप्पा मियोइ कनादसु हाइदोक्तननबा अइना वा मेनखी। अदुगा पाव असे इमादा होरेन थेंगलक्लबा मतमदा हाइननबा अइना मरुप अदुदसु सिनखी। अइगा थाजगा चेनबगी पाव असे इमानबा अदुना नुमिदांगी मतमदा इमादा पाव तमलुरबा मतुंगददी इमादो मई हौना साउख्रबा जातनी। अदुगा अयुक्ता नुपी चेनबगी हाइदोक्पा चटननबा कनागुंबा अहल अमतसु इमाना हाइरबा जातनी। नोंगाले थाजा चेनख्रे हाइबसे मथंग मथंग हाइनरक्पदगी थाजा खोइगी इमुंग अदुदसु इरांग लांगली। हाइदोक्पा मी लाक्पदा फमननबा फिदाना सिंगबा थादुना थमली। थाजगी मबुंग अतोंबा अदुदी गारी चटखिबना युमदा लैरमदे। सोमदना इमाना हाइदोक्पा चटननबा अहलसिंग हाइबगी महुत्ता अइगी मामा अमदी युंगलोन कैरोनबा खरा हाइदुना युम अदुदा सा लोंदुना पिथक्तुना थमले। नुपी हाइदोक्पा चटननबा कना अमतसु थाद्रे।
ꯊꯥꯖ ꯈꯣꯏꯔꯝꯗꯁꯨ ꯍꯥꯏꯗꯣꯛꯄ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯅꯔꯒ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯕ ꯐꯥꯎꯕꯗ ꯂꯥꯛꯇ꯭ꯔꯦ꯫ ꯑꯍꯜꯁꯤꯡ, ꯁꯥꯒꯩꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡ ꯃꯅꯃꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯕ ꯖꯥꯠꯅꯤ꯫ ꯊꯥꯖꯅ ꯆꯦꯜꯂꯤꯕꯁꯦ ꯑꯩꯉꯣꯟꯗꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯅꯔꯛꯂꯦ꯫ ꯑꯁꯨꯛ ꯅꯛꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯕ ꯐꯥꯎꯕꯗ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯔꯧꯅꯔꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯔꯕ ꯐꯥꯎꯕꯗ ꯍꯥꯏꯗꯣꯛꯄ ꯆꯠꯇ꯭ꯔꯕꯗ ꯊꯥꯖꯒꯤ ꯃꯕꯨꯡ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯨꯄꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯎꯁꯤꯠꯇꯕꯅꯣ, ꯁꯥꯒꯩ ꯄꯥꯜꯂꯤ, ꯂꯩꯀꯥꯏ ꯄꯥꯜꯂꯤ, ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯃꯥꯒ ꯀꯟꯅ ꯈꯟꯅꯔꯦ꯫ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇ꯭ꯔꯤꯕꯗꯣ ꯑꯗꯨꯗ ꯅꯈꯣꯏ ꯑꯗꯨꯝ ꯚꯥꯞ ꯇꯥꯖꯔꯣ ꯍꯥꯏꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯠꯅꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯅꯨꯄꯤ ꯆꯦꯜꯂꯕꯗꯤ ꯍꯥꯏꯗꯣꯛꯄ ꯆꯠꯄ ꯍꯥꯏꯕꯁꯦ ꯍꯧꯅꯩ, ꯃꯗꯣ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯃꯥꯗ ꯈꯥꯝꯖꯤꯟꯖꯕ ꯖꯥꯠꯅꯤ꯫ ꯏꯃꯥꯅ ꯁꯤꯔꯒꯦ ꯃꯥꯡꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯗꯣꯛꯄ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯆꯤꯈꯥꯡ ꯈꯥꯡꯗꯨꯅ ꯆꯠꯇꯕꯅꯤ꯫ ꯊꯥꯖꯒꯤ ꯃꯕꯨꯡ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗ ꯅꯨꯄꯤꯒ ꯂꯨꯄꯥ ₹5,00,000 ꯄꯨꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯑꯐ ꯐꯠꯇ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯐꯝ ꯏꯃꯥꯗ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯐꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯁꯤꯟꯅꯅꯕ ꯉꯥꯡꯅꯔꯗꯨꯅ ꯑꯃꯁꯨ ꯐꯅꯅꯕ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯇꯝꯂꯕꯗꯒꯤ ꯑꯩꯁꯨ ꯇꯥꯔꯦ꯫ ꯑꯩꯅ ꯏꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈꯤ ꯑꯃꯗꯤ ꯁꯥꯎꯈꯤ꯫ ꯊꯥꯖꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯩꯅ ꯍꯥꯏꯈꯤ, ꯊꯥꯖ, ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯑꯩꯅ ꯏꯃꯥꯕꯨ ꯌꯥꯅꯅꯕ ꯍꯥꯏꯅꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯗ꯭ꯔꯕꯗꯤ, ꯅꯪꯕꯨ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯅꯤꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯒꯗꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯁꯨ ꯃꯌꯨꯝꯗ ꯊꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯒ ꯂꯣꯏꯅꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯩꯅ ꯏꯃꯥꯗ, ꯏꯃꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨ ꯆꯦꯜꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯄꯥꯎ ꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯏꯃꯥꯅ ꯇꯧꯔꯤꯕꯗꯨꯕꯨ ꯏꯃꯥꯕꯨ ꯆꯥꯛ ꯆꯥꯗ꯭ꯔꯕꯔോ ꯍꯥꯏꯗꯨꯅ ꯀꯟꯅ ꯁꯥꯎꯈꯤ꯫ ꯏꯃꯥꯅꯁꯨ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯅꯤ, ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯔꯛꯈꯤ꯫ ꯑꯩ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯗꯨꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯏꯇꯣꯝꯇ ꯎꯪꯗꯨꯅ ꯂꯩꯈꯤ꯫ ꯏꯃꯥꯅ ꯕꯕꯥꯅ ꯊꯝꯕꯤꯔꯝꯕ ꯂꯧꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯧ ꯁꯪꯉꯝ ꯑꯃꯒꯤ ꯄꯥꯇꯥ ꯄꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯍꯥꯖꯣꯟ ꯑꯃꯗ ꯊꯝꯗꯨꯅ ꯂꯨꯄꯥ ꯂꯥꯈ 2 ꯂꯧꯔꯨꯔꯕ ꯖꯥꯠꯅꯤ꯫ ꯃꯗꯣ ꯄꯨꯗꯨꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝꯗ ꯊꯥꯖꯗꯣ ꯁꯥꯒꯩꯒꯤ ꯑꯍꯟꯁꯤꯡ ꯈꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯈꯔꯒꯅ ꯊꯥꯖꯕꯨ ꯊꯤꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯊꯤꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯩꯅ ꯊꯥꯖꯗ, ꯊꯥꯖ, ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤ, ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯥꯌꯣꯛꯅꯒꯅꯤ, ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯅꯤꯕꯨ ꯏꯟꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯍꯤꯡꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯖꯔꯝꯃꯤ꯫ ꯊꯥꯖꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯕ ꯂꯦꯞꯇ꯭ꯔꯤ꯫ ꯊꯥꯖꯗꯣ ꯊꯤꯟꯕꯤꯔꯨꯔꯦ꯫ ꯏꯃꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯈꯣꯏꯗ ꯂꯨꯄꯥ ꯂꯥꯈ 2 ꯄꯤꯔꯝꯂꯒ ꯂꯨꯄꯥ ꯂꯥꯈ 3ꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯍꯥꯞꯂꯛꯀꯅꯤ, ꯑꯗꯨꯕꯨ ꯅꯆꯟꯅꯨꯄꯤ ꯑꯁꯤꯗꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯃꯕꯨꯡ ꯑꯃꯗꯤ ꯃꯅꯃꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯅ ꯏꯃꯥꯗ, ꯏꯃꯥ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯗꯣ ꯀꯟꯃꯜꯂꯤ, ꯅꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯅꯠꯇꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯀꯟꯕꯤꯔꯤꯕꯗꯣ? ꯏꯃꯥ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯆꯥꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥꯅ ꯌꯥꯕꯤꯌꯨ, ꯅꯆꯥ ꯏꯃꯥꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯈꯨꯔꯨꯝꯒꯦ ꯇꯧꯕꯗ ꯏꯃꯥꯅ ꯁꯥꯎꯅ ꯆꯠꯊꯣꯛꯈꯤ꯫ ꯑꯗꯨꯒ, ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯗꯨꯗꯤ ꯅꯃꯥ ꯑꯩꯕꯨ ꯌꯥꯍꯟꯅꯤꯡꯂꯤ, ꯅꯃꯥ ꯑꯩꯒꯤ ꯑꯅꯤꯡꯕꯗꯤ ꯅꯪꯅ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ, ꯑꯗꯨꯅ ꯅꯪ ꯃꯃꯥ ꯃꯄꯥꯕꯨ
ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯆꯥꯅꯤ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯅꯤꯡꯉꯝꯗꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯑꯩ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯒꯗꯒꯦ, ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯕ ꯋꯥꯈꯜ ꯀꯌꯥꯅ ꯐꯨꯝꯕꯪꯅꯗꯨꯅ ꯂꯩꯔꯤꯉꯩ ꯏꯆꯟꯅꯨꯄꯤ ꯑꯗꯨꯅ ꯇꯥꯃꯣ, ꯇꯥꯃꯣꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯆꯜꯒꯤꯁꯨ ꯑꯄꯥꯝꯕꯅꯤ, ꯏꯃꯥꯅ ꯇꯁꯦꯡꯅꯃꯛ ꯌꯥꯗ꯭ꯔꯕꯗꯤ ꯏꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯥꯃꯣꯅ ꯏꯅꯝꯃ ꯊꯥꯖ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯩꯕꯤꯔꯨꯔꯣ, ꯍꯌꯦꯡ ꯏꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯄꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ ꯏꯆꯟꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯅꯤꯡꯈꯤ꯫ ꯍꯣꯏ, ꯅꯕꯨꯡꯅ ꯈꯜꯂꯤꯕꯁꯨ ꯃꯗꯨꯃꯛꯅꯤ ꯍꯥꯏꯗꯨꯅ ꯏꯆꯜꯗ ꯄꯥꯎꯗꯝꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯍꯤꯡ ꯑꯗꯨꯗ ꯊꯥꯖꯒꯤ ꯃꯅꯝꯃꯁꯤꯡ ꯑꯃꯗꯤ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯅ ꯂꯨꯄꯥ ꯂꯥꯈ 2 ꯑꯗꯣ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯨꯄꯥ ꯂꯥꯈ 2 ꯑꯗꯣ ꯊꯥꯖꯗ ꯂꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯈꯤ, ꯁꯦ ꯅꯪꯒꯤ ꯏꯖꯠꯀꯤ ꯃꯃꯜꯅꯤ, ꯃꯁꯦ ꯂꯨꯄꯥ ꯂꯥꯈ 2ꯅꯤ, ꯂꯨꯄꯥ ꯂꯥꯈ 3ꯁꯨ ꯍꯥꯞꯂꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ, ꯅꯪꯒꯤ ꯏꯖꯠꯀꯤ ꯃꯃꯜꯅꯤ ꯄꯤꯔꯝꯂꯤꯕꯁꯦ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯅꯤ, ꯅꯕꯨꯡꯁꯤꯡ ꯅꯅꯝꯃꯁꯤꯡ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯃꯥꯏꯁꯨ ꯉꯥꯛꯇꯦ, ꯑꯩꯈꯣꯏꯅ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ, ꯅꯪꯅ ꯅꯅꯥꯗ ꯀꯧꯕꯗ ꯍꯥꯞꯇꯦ, ꯃꯗꯨꯒꯤ ꯐꯣꯜ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯦ? ꯁꯦꯜꯁꯤꯡ ꯑꯁꯦ ꯄꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯁꯦ ꯍꯥꯏꯔꯝꯂꯒ ꯃꯅꯝꯃꯁꯤꯡ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯁꯥꯎꯅ ꯆꯩꯔꯝꯈꯤ꯫ ꯊꯥꯖ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯆꯨꯝꯅ ꯀꯞꯄꯗ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯃꯥ ꯃꯄꯥ ꯀꯧꯗꯨꯅ ꯊꯥꯖ ꯑꯣ ꯈꯣꯡꯅ ꯀꯞꯂꯦ꯫ ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯃꯅꯝꯃꯁꯤꯡ ꯑꯗꯨꯅ ꯀꯅꯥꯃꯠꯇꯅ ꯃꯥꯕꯨ ꯊꯦꯝꯕꯤꯔꯗ꯭ꯔꯦ꯫ ꯃꯅꯤꯡ ꯇꯝꯅ ꯀꯞꯆꯔꯤ ꯊꯥꯖ ꯉꯁꯤꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯔꯣꯃꯦꯁꯇꯣ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯍꯥꯏꯕ ꯀꯧꯕꯅꯤꯅ ꯃꯌꯥꯝ ꯃꯥꯡꯗ ꯈꯔ ꯏꯀꯥꯏꯕꯗꯒꯤ ꯌꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯂꯧꯗ ꯂꯧꯔꯥꯡ ꯁꯨꯕ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯃꯦꯁꯅ ꯂꯧꯗ ꯂꯧꯔꯥꯡ ꯉꯥꯏꯍꯥꯛ ꯌꯥꯜꯂꯒ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯊꯥꯖꯗꯨꯕꯨ ꯀꯔꯤ ꯈꯜꯂꯝꯒꯗꯒꯦ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯊꯥꯖꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯜꯂꯛꯂꯝꯃꯤ꯫ ꯇꯁꯦꯡꯅꯃꯛ ꯋꯥꯈꯜ ꯑꯁꯦ ꯈꯟꯅ ꯈꯟꯅ ꯔꯣꯃꯦꯁꯅ ꯐꯝꯂꯤꯉꯩ ꯑꯊꯥꯞꯄꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯣ ꯀꯟꯅ ꯆꯦꯜꯂꯛꯄ ꯎꯔꯝꯃꯤ꯫ ꯔꯣꯃꯦꯁꯅ ꯑꯩ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯇꯐꯤꯡ ꯇꯐꯤꯡ ꯑꯥꯗ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯔꯨꯞ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯒ ꯚꯥꯏ ꯔꯣꯃꯦꯁ ꯍꯥꯏꯅ ꯀꯧꯔꯛꯈꯤ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯇꯐꯤꯡ ꯇꯐꯤꯡ ꯆꯦꯜꯂꯛꯏꯗꯨꯕꯣ, ꯀꯔꯤ ꯄꯥꯎ ꯂꯩꯔꯒꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯑꯩꯅ ꯄꯥꯈꯠꯅ ꯃꯉꯣꯟꯗ ꯍꯪꯂꯨꯏ꯫ ꯃꯥꯅ ꯃꯔꯨꯞ, ꯊꯥꯖꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯍꯧꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯒ ꯃꯔꯨꯞ ꯑꯗꯣ ꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯊꯈ꯭ꯔꯦ꯫ ꯑꯩ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯌꯣꯠ ꯑꯗꯣ ꯈꯪꯊꯥ ꯊꯥꯗꯔꯒ ꯂꯩꯃꯥꯏꯗ ꯇꯞꯅ ꯐꯝꯊꯗꯨꯅ ꯀꯣꯛ ꯑꯁꯦ ꯄꯥꯏꯗꯨꯅ ꯇꯞꯅ ꯍꯤꯞꯊꯔꯦ꯫ ꯑꯩꯍꯥꯛ ꯃꯪꯒꯨꯝ ꯇꯥꯏꯕꯪꯒꯨꯝ ꯋꯥꯈꯜ ꯑꯃꯗ ꯇꯔꯪ ꯆꯠꯇꯨꯅ ꯂꯩꯔꯦ꯫ ꯃꯔꯨꯞ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯚꯥꯏ ꯔꯣꯃꯦꯁ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯦ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ, ꯊꯣꯛꯈ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯦ, ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨꯁꯦ, ꯍꯧꯒꯠꯂꯣꯁꯦ, ꯑꯩ ꯅꯪꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯚꯥꯏ, ꯍꯧꯒꯠꯂꯣꯁꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯇꯞꯅ ꯆꯤꯡꯈꯠꯈꯤ꯫ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯈꯥꯝꯕ ꯌꯥꯗꯅ ꯆꯦꯟꯊꯔꯛꯈꯤ꯫ ꯑꯩꯅ ꯚꯥꯏ, ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯥꯖꯒꯤ ꯃꯔꯥꯜ ꯅꯠꯇꯦ, ꯏꯃꯥꯒꯤ ꯃꯔꯥꯜꯅꯤ, ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯏꯃꯥꯅꯤ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯔꯨꯞ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯩꯅ ꯃꯔꯨꯞ ꯑꯗꯨꯗ ꯃꯔꯨꯞ, ꯊꯥꯖꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯣ ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯤ, ꯑꯩꯈꯣꯏꯅꯤ ꯈꯔ ꯌꯥꯎꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯗꯨꯅ ꯚꯥꯏ, ꯊꯧꯗꯣꯛ ꯑꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ, ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯨꯗꯤ ꯅꯈꯣꯏꯅꯤ ꯚꯥꯏ, ꯏꯃꯥꯒ ꯅꯪꯒꯅ ꯃꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯟꯅ ꯋꯥꯔꯧꯅꯔꯤꯕꯅꯤ, ꯁꯥꯒꯩꯅ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯀꯟꯅ ꯁꯥꯎꯔꯤꯕꯅꯤ, ꯅꯪꯅ ꯆꯪꯂꯨꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯔꯨꯞ, ꯑꯗꯨꯅꯅꯦ ꯃꯔꯨꯞ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯥꯖꯒꯤ ꯃꯣꯡꯐꯝꯗ ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅ ꯅꯪꯅ ꯑꯄꯥꯝꯕ ꯍꯩ ꯂꯩ
दुख थांगमई कत्तुना नंगना हाइनिंग कयादो ननिंग तमना थाजगी मफमदा हाइजौ अखोई होरेन चत्सी बाय हौजिक्ति अखोई चलुबदा फरकतानी मी खुदिंगमक थमोइदा चाक्तुना लैनरिङै मतमदा अखोइना गी हाइजिनबो ओइना थोक्लनी बाय आई तौफम खंगदे आई अंगाउबगुमना तुमिन्ना लैरी आई मरुप कलोइनाना युमदा तुमिन्ना हलक्ले आइना मरुप अदुदा नुमिदांग वाइगी मतम अदुदा मरुप अमुक उनरसी अखोइनी थाजगी मुंगफमदा अखोइनी अमुक्तंग चटमिनदुना मागी मफमदा माना वारुरमगदब कयादो मिटकी पीगा लोइनाना मागी मफमदा थमोइगी असेंगो पौदमदो अमुक्तंग थमोइ सेंगना हाइजगे मरुप होरेन सोइदना थोरओको हाइदुना मरुप अदुसु चलहनख्रे आइसो युमदा तुमिन्ना हलक्तुना आइगी कादा चंगलगा कप्तुना लैखी नुमिदांग वाई मतम यौरक्लबदा मरुप अदुना दुप थामई लई खरा मैखेत कैंडल न सिंग पुदुना आइगी युमदा लाक्ले अखोय अनि तुमिन्ना थोकमिनख्रे ममली ममली बदुदा थाज खोइगी लैरक्ता तुमिन्ना सत्खिदुना थाज खोइगी मनाक्ता लैरिबा मी पोलोइफम क्रेमेटोरियम अदुगी मयादा लैरिबा थाजगी मोंगफम मया तमना लाकमिनरे।